JIRIBAM district ki Borobekra subdivision ki Manung CHANNA Jakuradhor Keithel Da Leiba yum ama KUKI PAIBA SHING OIRAMGANI CHINGNABA SHING Mei Thadoklamle Mei Thadoklamle yum atu Borobekra police station ki hanagi osi Sinam Bipun ki yumni ka ahum leiba yum atu mi leitabagi khudong chaba lauduna Mei Thadoklamani hairi Thadokasi ngasi ayuk nongalamdai pung ahum makhairom tabada thokibani Mei Chakle haiba hek khangnarappaga mafam adugi kunja singna khonglei thuna changsenduna Mei adubu laksinaba hotnaki adu moinamak ka hena Mei Chaklambana yum adu kanbangam khidabani hairi Panba yabadi hausik lamdamasida thokliba irang asina maram oiraga pamdaba thodok sing thokdinaba Borobekra subdivision da CRPF amasung Assam Rifles ki personnel kaya deploy tawduna lairibani Yum Mei Tharambagi thodok asina maram oiraga khunja sing mipainare amati security personnel sing na ahenba miling changduna makhatana asigumba pamdaba thodok sing ase thoktanaba hotna haningbagi apamba khunja sing na phongdorokli